Russia gi aroi baning thau Nicolas Tsar second bu karam na magi family ga punna na hatki madugi wari matek amatang 1916 da Siberia gi Bekal ko lake ki kha thang ba site ta leiba Irkutsk ko city da achoba program ama sin langki madu kari kino haibata Japan ga war da awaba khang ba makoi gi mi sing ki thawai harau na ba wakhan chauthok na bani program asida Russia gi Tsar natraga Maharaj Nicolas ase chief guest oina kaurami kanana su khalude program adugi chahi amagi haibadi manungda Russia gi ningthau Nicolas Tsar masamak Siberia da hanna tha ki gani haibase tha dori base handak mukma bu ningthau ama oina natte arrested oiraba micham amagum labor amagi punsi gumne matam amada mana rule toringi mi kaya Siberia da thaki Siberia mi tang balamdamni barafna kuppa mafamni arrest toraga mana thaki bakaya yauki February 1917 da Russia gi kranti gi matungda Nicolas Tsar bu ningthau famda gi lauthok laga family ni kaine Devols ko mafam amata puki kharni matungda makoi bu amuk Assyrian Bark haiba mafamda shift tauki matu machaga konana 1918 da Russia gi anoburul Velsevik kanglupna ningthau Nicolas amadi family loisin bagi decision dauki aduga hat lobagi bharase uroski ko ba amana lauki maga loinana mi atai su yarame thausil thorang loir batungda uroski na nomidang ama pung amata ba aduaida ningthau amadi family bu hodok palaki ahan bada ningthau family adugi Dr. Eugen Botkin na thong hangki mana hangbada hai city the protesters singna kanna protest torakle aduna royal family ase atai mafamda shift tawde adre Eugen Botkin bhap taki Oroskina hai yang na to punu makpu hodoku ready tawda makhoi 40 minute muk changki ningthau asigi machanupa Alexis ko ba amal khaktang yaujai magi chahi 32 ta farame machanupi marini aduga maharani adugi mingna Alexandra kawi chahi nifu taruk sure numit aduda Alexis ase masang amlamde chatpoi mapana pamlaga purami loinana makhoi gi hui amasu yorami adudagi makhoi bu basement da leiba room amata puthaki room aduda lairamba chair pun mak lothoki matamduda maharani na hai kaino tawrisibo room sida chair su leitaba aikoi bu phamhan bayate haibra wafam asitabada uroski na chair ani purakna bhaiki matang sida uroski gi marup ani na tumin na lonarami Maharaj ase chair da phamlaga siba pamani royal family asibu room da tharamlaga ngaihak ngayu hairamlaga uroski thoki adugi matungda uroski gi mi taramathoi makoi lonamaki kutta nongmai yorami makoi bu kausilaki aduga uroski na chi ama puthoklaga oigi khutna pairaga patharaki Maharaj Nicolas nahaki missing amadi mari mata punamagna Soviet Russia gi mafam de attack chatharakli maramasina Ural committee gi executive na nakoi busi bagi chairak pibada lepnare masida ningthau Nicolas na uroski gi mit yenglaga hairaki kari masida gi tapthadana ningthau asigi thabom bi mapada nakna shoot tauki masigi matungda magi partner singna family gi mi khuding da kap bahoki Maharani di chair da adum sikri machanupa Alexis mapagi Fiji paina bhonaki adubu khong na kauthok piki Alexis sibada matam khara chanki makhoida mangjauna na haikrabani kana kapkani haibado Oroski na tungde iramki rani amadi machanupi singna cross ki sign tawna balaknaki adubu time pikide mihat asida ningthau Maharani amadi macha manga tanati sebaroi amasu yawi demedoba kawi Madi Chenki, Tangnabarumda, Adubu Tanaraga Nomegi Tang, Tinduna Hatki. Asum Namakoi Taramathoi Hatkibase, only 20 minutes Kaksanki. Russian Revolution Asida, Ningtau Asigi Kanglupka, public Sonakibani, Maluda public Nakan Kibana, Sairaga Sipiki. Tungda Asib Hakchang Singbu, track the Haplaga, Narak Amada Puraga, Luna Hantalaga Pumki. Pumbamatamda, Piyawan Kidi, Pising, Gimanunda, Atang, Hiramoti, Amadi ornaments kaya Purambat Henaki, Makoigi Pirol, Maitadoki, Royal Family Asigi Misinga, Ataiga, Pulhanki de Hai Pumbada, Tungda Bolshevik Kanglup na Hibedining Togi against Toba Kanglup Asina, Assyrian city as the Pujilaktuna Kudum Sanki, Makoi and Ningtogi Lapam, Yum adu the Sangluba the Karisulamdre, Lyric Laisu Karaga Hip Nabatana Bakaratani.
Historian Karagi Mot Matungina, family Asigi, mi Punmaki Masada, heavy ornament Yaurami, Aduna Nome Marusang Badawaki. Ningtho family Amabu, Asum the Roshin Kevasida, Miyam the Nungainadi. Ningtho Asigi Machanupi Maria Dugiming, Olga, Titiana, Maria Amadi, Anastasia Kawe. 1918 gi 16 to 17 July gi ahinda thokiba thodokni hatlaga makoibu truck da haptana pukhraga asiba hakchang singbu izat pikide masak khangtana ba mai thadoki family asiga loinana court physician Eugen Botkin Sevaroinupi Eni Demidova chak thungbunopa Ivan Kharitonov busu hatpiki punna makoi tara mathoine makoibu grenade ki matengna phomnamdai da amuk chaikhai han ki haksa Bolshevik Revolution ki leader adu ki ming Yakov Yurovsky kawi Russia da communist na palaba tungda makoi bu phum khipam adu tawthok alaga aphang ba saru sarang puraklaga DNA ama ma test tor tungda Royal Izzat Pidra ningthau singi phumpham St Petersburg Cathedral da Izzat kaloina amuk hanna phumki thagasari yengbibagi